Akaswan Imphal Wahengbam Washington Pau Pajari Imphal is ki akampat ki thok dokta Paumida Kut Thakiba Manipur Police ki asayama thabakta ki suspend tokre Rashtrapati Draupadi Murmu Laibak Ahom ki khongchat tangasi numidang wairam Delhi thadokani Kendra ki Hakchal Mantraloina Mioibagi Hakchang Kayat Singh Putok Puchin Tobagi SOP Tokre Amasung Paris Olympics ki badminton ki semi-final dengan sinuktil pung Ohmakaida Bharat ki Lakshya Sen ga Tokyo Olympics ki gold medalist Denmark ki Victor Axel Sen ga thengnaragani Thasigi amada Imphal East ki akampat thokiba thokdokta Paumida Kut Thakiba Manipur Police ki SI SS Nikhil Singh thabakta ki suspend tokre Imphal East ki SP ke Megachandran thokpa cherola manahai Police Department kumba thaksi khasi nairaba force amagi miyoi amana aranba thawong sing chathakiba dugidamak Assam Police Manual Part 3 ki rule number 66 ki makhada Imphal East Commando ki SI asibu suspend tokibani Suspend tauringai manungda mahak headquarters thadokuna chatpa yaroi hairi Uripok nupi apunba lupna Directorate of Environment amadi Climate Change ga khusamna dunangasi Uripok kangchup lambi gi nakal animakta uchara thabaga loinana amota kai sengdokpagi thoram pangthokre thoramatuda Environment amadi Forest Change ki Director Dr. Tarangbam Brajakumar Sucharuk yakhi Amaromda Ban Mahasab Kamari Lainana Imphal East ki Yorbung Village Development Committee amasung kunjat singna sinduna u thabagi thoram amangasi pangthokre thoramatuda MLA L Ibomsa su yauki Relief camp ta leiriba inmate singi pungning wakal nungai hanabagi damak ngarang Indian Red Cross Society Manipur State Branch na sinduna Psychological Support Program amasung lem na layang bagi thoram Imphal East dilagi nungada da leiba relief camp ani da pangthokre Madhu and the Sanahanbi Memorial Trust Paurabina Sinduna Lining to Putiba Community Hall da Aadhaar Card PMJY Amadi E-Sramgi Card Sing Yantokpagi Thorama Mangasi Ayu Pangtokre Thoramatuda Puna Card Chatruk Lom Hena Yantoki Rashtrapati Draupadi Murmu Laibak Ahum Fiji New Zealand Amasung Timor Leste ki khongchata ngasi numidang wairam New Delhi thadokani mahaki khongchat ki ahuba numita ngasi numidang athengbada Fiji gi nadi da thungani Rashtrapati na laibak adugi konung shubhada lusingba kayaga laibak ani goiba wafam kayagi matangda wari sanagani Srimati Murmu na Fiji gi parliamenta wangang bagaloinana miyam ga suwari watai sanagani New Zealand gi Wellington da Rashtrapati na Malem gi mahima sing tam gi mifam amadasu wangangani amadi lusingba kayaga laibak ani goiba wafam singi matangda wakhanagani mahangna mafam aduda laiba Bharat macha singa su unagani Timor Leste da su Srimati Murmu na community reception gi thorma mada saruk yagani mahaki khongchat asina laibak asigi act its policy da sauna mateng oigani hairi Rashtrapati Draupadi Murmu na hairi Raija Singbu Thong Manana Amadi Chakhotpagi Lambida Leptana Pushinbana Laibak Asibu Chakhot Hanba Namgani Raijapal Singi Numit Nini Gimi Pam Loishinbagi Thoramda Mahangna Raijapal Singna Amaga Maga Mateng Pauna Duna Tabak Domina Bugi Damag Tagat Papongdoki Mahangna Hai Raija Singna Ate Raija Singi Pajaraba Tawong Sing Matok Tamna Basuhana Gadabani Mipamaduda Laukiba Warep Sing Tabak Oina Ontorakani Haibagi Tajabashu Mahangna Pongdoki Uparashtrapati Jagadip Dhankar Hai Mifam Aduda Maroi Bawapam Kaya Kanabaga Loinana Maduda Sharuk Yariba Singi Wakalda Anauba Asakaya Lakhangani Mahangna Hai Raijapal Singna Raija Sarkar Singa Leptana Pau Pongduna Afaba Mari Tamna Bahona Gadabani Mahaki Walolda Pradhan Mantri Narendra Modi na Raj Bhaban Singbu Langak Sasingi Pidam Napam Oiba Mapam Ohenna Bataksin Ki Tabiriba Pawashi Akaswani Imphal Dagini Kendra gi Hakchal Mantraloina aeroplane railgari hawagari amadi ising lambida mioibagi kayatsing puthok puchin tawbagi standard operating procedure SOP puthokre Sarkar na puthokiba SOP aduna laibak sinba thungbada hakchangi kayatsing puthok puchin tawbagi lamjing lamtak oiba serol oiragani Health Secretary Apurva Chandrana hai SOP asi hakchangi kayat sindok chinjin tawbagi thabak tawriba institutions singi roadmap amasu oigani
New Delhi danganang Pradhan Mantri na hawdokhiba agricultural economist singi kuntrani thui suba malayam gi mifamda miram dagi lakpa miyoi singna Bharat ki lau singwi lamda paikhat liba thabak singbo thagat pa phongdokre numit taruk ni chathagadaba mifam asida mapa leibak humbudra mangagi mihut sing charuk yari mifam aduda wangang bada Pradhan Mantri na hai lau singu gi lamda ningthi na chawkhalak paga loinana Bharat achi sinjak lempa na puthok palaibak ama oirakli New Delhi da leiba Akashvani gi Rangabhavan Auditorium da numit ini sathagadaba Akashvani Music Concert lisingani kunmari ngarangdagi haukhre ngasi nini sanba numita saknairaba kalakar sing Pandit Biswa Mohan Bhatt Pandit Salil Bhatt Pandit Sajan Mishra amasung Servants Mishra na singbana makhoi gi haithoi singthoi sing utkani Assam ki Barpeta jila da miyoi kuntra taruklom Japanese encephalitis natraga masiga layong manaba laina singna nabadagi miyoi mari shire raijagi hakshal bibhag na hai sahi asigi January amadagi hojik phawbada miyoi ama Japanese encephalitis na nabadagi shikhre aduga miyoi ahum amana masiga manaba layong na nabadagi shikhre Nagaland na laibak asida disaster management insurance anaba ahanba raija oibaga loinana raija sarkar masung State Bank of India General Insurance na disaster risk transfer parametric insurance solution gi memorandum of understanding MOU ama sahi taunakre masina raija gi maru oiba infrastructure singak senbaga loinana mahausa gi oiba amangata dagi tholokpa sel thungi khudongcha daba singi sang hantahangani Himachal Pradesh ki Simla amadi Mandi jila singda akhak araw amadi singning khaibada awaba nanglaba singda Bharat lanmina pibe yaba tengbang piri lanmina hai mi kanba masung tengbang gi saruk ama oina isauna chokhalaba samesta mioi marpudra rom puthorak pagaloinana lanmi gi medical camp singda layang khre amaromda Kerala gi Wayanad dasu singning khaibadagi thokdok adugi ngasi tarukni chanba numitasu thihumbagi thabak leptana chathari ngarang asiba hakchang mari phangbang namki makhoi gi manungda ahumdi Nilambargi Jaliyar Turel dagi phangkhibani Turel adudagi masak maming khangdraba miyoi singi hakchangi kayat kaya su phangkhi mi kanba madi tengbang bagi thabakta armed forces ki miyoi lising amachani humpu hen sijinari Paris Olympic Games ta hojik China na sana gitara taruk lupa gitara nithoi amasung sanjang gi mapal punna takaman kuntra taret phangduna mangjil thari America na sana gitara mari lupa gi kunmari amasung sanjang gi kulhumdoi punna takaman humfuma thoi phangduna ni supada aduga France na sana gitara nithoi lupa gitara mari amasung sanjang gitara manga punna takaman ni fuma thoi phangduna ahum supada leiri Bharat na sanjang gi takaman ahum phangduna yangkhai mari suba mafam de leiri Bharat ki amatangairaba badminton sanaroi Lakshya Sen na Tokyo Olympics ki gold medalist Denmark ki Victor Axelsen ga ngasi semi final da thengnaragani match asi ngasi nungthil pung 3:30 da sanagani Somalia gi konung Mogadishu da samudra mapal gi hotel ama dangarang thokiba suicide bombing amasung nomai kappa gi thokdokta yamdrabda miyoi kuntra manga sire atei sama kuntaruk na sokle Laibak adugi kha thangba amasung mayai thangba saruki ayamba sarukta thabak tawriba Al Qaeda ga mari leinaba khulai paiba kangbu Al Shabab na attack adu makhoina chathakibani haina dabi tawri Pangmising da wangang bada police ki machin chatpa misak amana hai security force na su terrorist manga nongmaina kaptuna hatkhi aroi beda maroi ba pau amukhana Imphal East jila gi akam pat ki thokdokta Pangmising da khut thakiba Manipur police ke asai ama thabakta ge suspend tawkhre Rashtrapati Draupadi Murmu laibak ahum gi khongchata ngachi numitang wairam New Delhi thadokani Kendra gi hakchal mantraloina miyoi bagi hakchang kayaching puthok puchin tawbagi SOP thokre amasung Paris Olympics ki badminton ki semi final da ngasi nungthil pung 3:30 da Bharat ki Lakshya Sen ga Tokyo Olympics ki gold medalist Denmark ki Victor Axelsen ga thengnaragani Paulo Jare